Ramzan thana lagbada Allah mapu asaubana harau pauzil piragle rahmat berkat kayama Ramzan da dhabi rakhi Quran bu Ramzan da dhabi rakhi Quran bu Muhammad ki umma singi lang zakhi baguna ko pina ba Thali sing amadagi hai na phava Lailatul Qadar gi ahing ama Muhammad ki umma singi lang zakhi baguna ko pina ba Thali sing amadagi hai na phava Lailatul Qadar gi ahing ama Thabiragli umma singda Lailatul Qadar gi ahing ama Mating magunna thalaba rahmat berkat yom laba Lailatul Qadar gi ahing ama thabiragle umma singda Itiqapu famla dunati birami Lailatul Qadar gi ahing bu Ai khoi gi aka Muhammad na angan badamam bada Itikapu famduna thibirami Lailatul Qadar gi ahing bu Ai khoi gi aka Muhammad na arod pada phung bada lang zakhi baguna mayambu kopina ba thabiragle Lailatul Qadar gi ahing Lailatul Qadar gi ahing Lemna famna lang zakhi baguna mayambu Kopina ba thabiragle Lailatul Qadar gi ahing Allah na yabina bahai jari ba guna bu kopina ba umma singna Allah na yabina bahai jari ba guna bu kopina ba umma singna makhoi gidamak thabirai Jibril alaihi salam Farishta mayam puraduna umma singda salam tawbina ba umma singda salam tawbina
naba ummasingda salam tawbinaba makhoigi duada amin haibinaba Ramzan thana puduna lagle makhoigi duada amin haibinaba Ramzan thana puduna lagle rahmat berkat kaya rahmat berkat kaya tumba masjid chaba masjid Allah ki ibadat lil hawrasi tumba masjid chaba masjid Allah ki ibadat lil hawrasi laglo laglo ummasing laglo laglo ummasing lang jaba guna sing kok pinaba hai jaurasi lang jaba guna sing kok pinaba hai jaurasi dunia akhirat danigi Allah mapu saubada Allah mapu saubada Allah mapu saubada